Okay guys, akhoi video ji myam yengdi yengi adu like share follow di thoidona tawbidi adu idarga ju hayengwa akhoi ngammakanda fazana myam torake adu hojiki onadi ngasi gi onadi akhoi sigi envelope ahum jida paisa khara happy asigi paisa ji noi namanaba singda bora cha khadi treat taw adum konani ko aduna akhoi mafam ahum khallaga sigi thamamge han mi duna lobiyu numit ani gi matungda ai laga check tawjage la adudi konung mamangi thangal general statue sigi sum laisalaga akhoi gi sida cycle stand am laibo to cycle stand jigi makhong na ma thamamge ko jalangi sida la ha am lo ro TG Higher Secondary School ki gate se lai re adu sida cycle stand am lai re adu sida smile laga sigi jida ko gi napi ma song mane di marak to da thamamge